ꯈꯥꯏꯅꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯍꯨꯏ ꯑꯃꯅ ꯃꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯕ ꯖꯥꯠꯂꯥ? ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯍꯨꯏꯅꯥꯎ ꯑꯃꯅ ꯃꯃꯥ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯒ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯍꯨꯏꯅꯥꯎꯗꯨꯅ ꯃꯃꯥꯗꯨꯒ ꯈꯥꯏꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯈꯤ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯑꯍꯥꯟꯕ ꯆꯌꯣꯜ 13 ꯐꯥꯎꯕꯁꯤ ꯍꯨꯏꯅꯥꯎ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛꯁꯤꯗꯩꯗ ꯍꯨꯏꯅꯥꯎꯁꯤꯅ ꯈꯪꯖꯤꯟꯕ ꯌꯥꯕ, ꯇꯝꯁꯤꯟꯕ ꯌꯥꯕ ꯄꯨꯝꯕ ꯃꯔꯨꯑꯣꯏꯅ ꯃꯃꯥꯗꯨꯗꯒꯤ ꯇꯝꯁꯤꯜꯍꯧꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯍꯨꯏꯅꯥꯎꯗꯨꯅ ꯑꯗꯣꯝꯒ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯆꯤꯛꯂꯃꯛꯁꯨ ꯁꯣꯛꯄꯟꯕ ꯌꯥꯕ, ꯏ ꯊꯣꯛꯄ ꯌꯥꯕ ꯆꯥꯡꯗꯗꯤ ꯈꯛ ꯆꯤꯛꯂꯛꯇ꯭ꯔꯤꯕꯗꯨ ꯃꯃꯥꯗꯒꯤ ꯇꯝꯖꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯨ ꯑꯣꯏꯅ ꯃꯃꯥꯗꯒꯤ ꯈꯪꯖꯤꯟ ꯇꯝꯁꯤꯜꯍꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯤꯟꯇꯤꯡ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯃꯥꯗꯨꯗꯒꯤ ꯄꯔꯥ ꯇꯝꯅ ꯇꯝꯅ ꯃꯃꯤꯠꯅ ꯎꯔꯤꯕ ꯃꯃꯥꯗꯨꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯃꯅꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯆꯦꯠꯄ ꯑꯀꯟꯕ ꯃꯔꯤ ꯑꯃꯁꯨ ꯁꯦꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯆꯌꯣꯜ 13ꯁꯤꯗꯩꯗ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯔꯤꯟꯇꯤꯡ ꯇꯧꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯈꯥꯏꯗꯣꯛꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯐꯥꯎ ꯃꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯆꯥꯕ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤꯗꯨꯃꯛꯇꯤ ꯈꯪꯕ ꯉꯝꯂꯣꯏ, ꯅꯤꯡꯁꯤꯡꯂꯣꯏ꯫ ꯃꯃꯥꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ, ꯃꯨꯟꯅꯁꯨ ꯈꯪꯅꯈ꯭ꯔꯕ ꯃꯕꯨꯛ ꯐꯕ ꯍꯨꯏ ꯑꯃ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯃꯄꯨꯡ ꯐꯥꯅꯃꯛ ꯈꯪꯗ꯭ꯔꯃꯛꯁꯨ ꯈꯔꯃꯈꯩ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯏꯝꯄ꯭ꯔꯤꯟꯇꯤꯡ ꯇꯧꯔꯛꯄꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯍꯨꯏꯅꯥꯎꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝ ꯑꯍꯥꯟꯕ ꯆꯌꯣꯜ 13ꯁꯤꯗꯩꯗ ꯍꯨꯏ ꯂꯥꯕ ꯃꯄꯥꯗꯨꯗꯤ ꯃꯍꯧꯁꯥꯅ ꯂꯩꯒꯟꯗꯦ꯫ ꯃꯔꯝꯁꯤꯅ ꯃꯄꯥꯗꯒꯤ ꯏꯝꯄ꯭ꯔꯤꯟꯇꯤꯡ ꯇꯧꯔꯛꯇꯕ ꯃꯔꯝꯅ ꯃꯄꯥꯗꯨꯗꯤ ꯃꯁꯛ ꯈꯖꯤꯛ ꯐꯥꯎ ꯈꯪꯕ ꯉꯝꯂꯣꯏ꯫ ꯃꯃꯥꯈꯛ ꯅꯠꯇꯅ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯕ ꯍꯨꯏꯅꯥꯎꯁꯤꯡꯗꯤ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯗꯨꯃꯛ ꯏꯝꯄ꯭ꯔꯤꯟ ꯇꯧꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯧꯕꯗꯤ ꯃꯃꯥꯗꯒꯤ ꯑꯗꯨꯃꯛ ꯑꯣꯏ꯫ ꯂꯤꯟꯅ ꯃꯀꯨ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯤꯟꯁꯤꯡꯅ ꯑꯁꯨꯝ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯄ, ꯆꯥꯎꯈꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯎꯟꯁꯥꯒꯤ ꯃꯄꯥꯜ ꯏꯊꯪ ꯊꯪꯕ ꯃꯔꯣꯜ ꯑꯦꯄꯤꯗꯔꯃꯤꯁꯁꯤꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯃꯈꯥ ꯇꯥꯊꯅ ꯆꯥꯎꯊꯣꯛ ꯁꯥꯡꯗꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯂꯤꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯄꯥꯜ ꯏꯊꯪ ꯊꯪꯕ ꯎꯟꯁꯥꯒꯤ ꯃꯔꯣꯜꯁꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯨꯗꯨꯅ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯁꯤꯜꯂꯤ꯫ ꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤ ꯑꯃꯨꯛ ꯈꯔ ꯀꯨꯞꯊꯅ ꯍꯥꯏꯖꯒꯦ꯫ ꯑꯦꯄꯤꯗꯔꯃꯤꯁꯁꯤ ꯀꯦꯟꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯅꯧꯕ ꯑꯦꯄꯤꯗꯔꯃꯤꯁ ꯑꯃ ꯍꯥꯟꯅ ꯑꯔꯤꯕ ꯑꯦꯄꯤꯗꯔꯃꯤꯁꯇꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯃꯥꯡꯖꯧꯅꯅ ꯁꯦꯝꯃꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯇꯥꯂꯛꯁꯤꯗ ꯊꯣꯏꯗꯣꯛꯄ ꯃꯍꯤ ꯑꯃꯁꯨ ꯑꯔꯤꯕ ꯑꯦꯄꯤꯗꯔꯃꯤꯁ ꯑꯃꯁꯨꯡ ꯑꯅꯧꯕ ꯑꯦꯄꯤꯗꯔꯃꯤꯁ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯁꯨꯡꯗꯨꯅ ꯊꯥꯗꯣꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯤꯁꯤꯅ ꯑꯅꯧꯕ ꯑꯦꯄꯤꯗꯔꯃꯤꯁꯇꯨ ꯑꯔꯤꯕꯗꯨꯗꯒꯤ ꯇꯣꯈꯥꯏꯍꯟꯕ, ꯈꯥꯏꯗꯣꯛꯅꯕꯗ ꯇꯦꯡꯕꯥꯡꯉꯤ꯫ ꯑꯔꯤꯕ ꯑꯦꯄꯤꯗꯔꯃꯤꯁꯇꯨ ꯂꯧꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯂꯤꯟꯗꯨꯅ ꯃꯀꯣꯛꯇꯨ ꯑꯀꯟꯕ ꯂꯩꯃꯥꯏ ꯑꯃꯗ ꯇꯛꯊꯠꯇꯨꯅ ꯃꯆꯤꯟ ꯅꯠꯇ꯭ꯔꯒ ꯃꯅꯥꯇꯣꯟꯒꯤ ꯃꯄꯥꯗ ꯍꯥꯟꯅ ꯁꯦꯒꯥꯏꯍꯟꯒꯅꯤ꯫ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯂꯩꯃꯥꯏ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯥꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯑꯔꯤꯕ ꯑꯦꯄꯤꯗꯔꯃꯤꯁꯇꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯂꯤꯠꯊꯣꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯁꯤꯡꯅ ꯃꯀꯨ ꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯗ ꯌꯥꯎꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯄ꯭ꯂꯦꯁꯃꯥ ꯀꯧꯕ ꯃꯍꯤ ꯑꯃ, ꯑꯅꯤꯁꯨꯕꯗ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁ, ꯑꯍꯨꯝꯁꯨꯕꯗ ꯋꯥꯏꯠ ꯕ꯭ꯂꯗ ꯁꯦꯜꯁ ꯑꯃꯁꯨꯡ ꯄ꯭ꯂꯦꯠꯂꯦꯠꯁꯤꯡꯁꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ RBCs, ꯍꯥꯏꯗꯤ ꯔꯦꯗ ꯕ꯭ꯂꯗ
ꯍꯤꯃꯣꯒ꯭ꯂꯣꯕꯤꯟ ꯍꯥꯏꯕꯁꯤ ꯑꯥꯏꯔꯟ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯃꯅꯤ꯫ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯁꯤꯅ ꯑꯣꯛꯁꯤꯖꯦꯟꯒ ꯄꯨꯟꯁꯤꯟ ꯇꯤꯟꯁꯤꯟꯅꯕꯒꯤ ꯃꯍꯩꯅ ꯐꯜꯅ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯆꯨꯁꯤ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯤꯁꯨ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯃꯨꯛꯁꯨ ꯂꯥꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯣꯛꯇꯣꯄꯁ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯗꯤ ꯃꯤꯅ ꯆꯤꯡꯕ ꯖꯤꯕ ꯈꯔꯒꯤ ꯏꯗ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯃꯍꯨꯠꯇ ꯍꯤꯃꯣꯁꯥꯏꯅꯤꯟ ꯌꯥꯎꯏ꯫ ꯍꯤꯃꯣꯁꯥꯏꯅꯤꯟ ꯍꯥꯏꯕꯁꯤꯅ ꯀꯣꯄꯔ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯃꯅꯤ꯫ ꯍꯤꯃꯣꯁꯥꯏꯅꯤꯟꯁꯤꯅ ꯑꯣꯛꯁꯤꯖꯦꯟꯒ ꯄꯨꯟꯁꯤꯟ ꯇꯤꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯏ ꯑꯣꯏꯍꯜꯂꯛꯏ꯫